ꯃꯌꯥꯝꯗ ꯑꯗꯨꯝ ꯄꯤꯡ ꯄꯜꯂꯦ ꯖꯁ ꯇꯅꯨꯒꯤ ꯑꯗꯨꯗꯨꯒꯤ ꯍꯥꯏꯅꯀꯣ ꯇꯅꯨꯒꯤ ꯑꯣꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯕꯗ ꯇꯅꯨ ꯅꯪꯁꯨ ꯇꯥꯕꯤꯌꯣ ꯆꯤꯆꯦꯅ ꯍꯥꯏꯔꯤꯁꯦꯀꯣ ꯃꯌꯥꯝ ꯇꯅꯨ ꯌꯧꯅꯕꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯃꯗꯤ ꯃꯦꯟꯁꯟ ꯇꯧꯕꯤꯌꯣꯀꯣ ꯑꯗꯣ ꯃꯌꯥꯝꯁꯤ ꯑꯣꯜ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯅꯨꯄꯤ ꯑꯣꯏꯅ ꯍꯥꯏꯖꯒꯦꯕꯀꯣ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯔꯨꯅꯥꯆꯜꯒꯤ ꯅꯨꯄꯤ ꯑꯃ ꯁꯤꯀꯣ ꯅꯟ ꯃꯅꯤꯄꯨꯔꯗ ꯃꯌꯨꯝ ꯄꯥꯟꯕ ꯑꯔꯨꯅꯥꯆꯜꯗ ꯁꯤꯌꯦꯕꯀꯣ ꯑꯔꯨꯅꯥꯆꯜꯒꯤ ꯅꯨꯄꯤ ꯑꯃ ꯁꯤꯌꯦꯕꯀꯣ ꯁꯤꯕ ꯃꯇꯝꯗꯗꯤ ꯀꯩ ꯇꯧꯔꯦ ꯃꯥ ꯑꯔꯨꯅꯥꯆꯜꯒꯤ ꯃꯤꯌꯥꯝꯒꯤꯗꯒꯤ ꯃꯇꯦꯡ ꯂꯧꯔꯦꯕꯀꯣ ꯖꯁꯇꯤꯁ ꯐꯣꯔ ꯑꯗꯨꯗꯨ ꯑꯣꯏꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯦ ꯇꯅꯨꯒꯤ ꯋꯥꯐꯝ ꯅꯠꯇꯦꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯀꯌꯥ ꯃꯄꯥꯟ ꯂꯝꯗ ꯅꯟ ꯃꯅꯤꯄꯨꯔꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯗꯤꯚꯣꯔꯁ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕ ꯃꯁꯤꯗꯤ ꯈꯪꯕꯤꯕꯔꯕ ꯇꯅꯨ ꯃꯄꯥꯟ ꯂꯝꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯅꯟ ꯃꯅꯤꯄꯨꯔꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕ ꯀꯣꯡꯒꯥꯏ ꯑꯃ ꯗꯤꯚꯣꯔꯁ ꯇꯧꯗꯅ ꯆꯟꯅꯐꯝ ꯈꯪꯗꯅ ꯃꯋꯥ ꯆꯥꯛꯁꯨ ꯆꯥꯗ ꯃꯄꯥꯝ ꯆꯥꯛꯁꯨ ꯆꯥꯗꯅ ꯍꯜꯂꯒ ꯂꯩꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯇꯣꯔꯆꯔ ꯌꯥꯎꯋꯦ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯂꯦꯟꯁ ꯌꯥꯎꯋꯦ ꯑꯃꯗꯤ ꯍꯥꯠꯄ ꯐꯥꯎꯕ ꯅꯣꯔꯠ ꯏꯁꯀꯤ ꯃꯩꯇꯩ ꯅꯨꯄꯤ ꯀꯌꯥ ꯅꯟ ꯃꯅꯤꯄꯨꯔꯅ ꯍꯥꯠꯄ ꯇꯨꯞꯄ ꯐꯨꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦꯕ ꯇꯅꯨ ꯅꯪ ꯃꯗꯨ ꯑꯦꯋꯦꯌꯔ ꯑꯣꯏꯅꯤ ꯍꯥꯏ ꯈꯪꯉꯝꯃꯦꯕꯀꯣ ꯅꯪꯉꯣꯟꯗ ꯊ꯭ꯔꯦꯇꯟ ꯄꯤꯕꯁꯨ ꯅꯠꯇꯦ ꯅꯪꯅꯅꯦ ꯃꯤꯑꯣꯏꯕꯁꯦ ꯇꯅꯨ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦꯕ ꯐꯔꯤꯒꯩꯗꯤ ꯂꯣꯏꯅ ꯐꯅꯤꯕ ꯐꯠꯂꯛꯇꯕ ꯃꯇꯝꯗꯗꯤ ꯌꯦꯛꯅꯕ ꯂꯣꯏꯅ ꯑꯣꯏꯒꯅꯤꯕꯀꯣ ꯗꯦꯟ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯤꯗ ꯂꯨꯍꯣꯡꯉꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯐꯣꯔꯦꯟꯗ ꯂꯨꯍꯣꯡꯉꯤ ꯅꯟ ꯃꯅꯤꯄꯨꯔꯗ ꯂꯨꯍꯣꯡꯉꯦ ꯃꯦꯆꯨꯔ ꯂꯦꯚꯦꯜ ꯍꯥꯏꯕ ꯑꯃ ꯂꯩꯕ ꯑꯦꯖꯇꯣ ꯇꯅꯨ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦꯕ ꯌꯥꯔꯤꯒꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯗ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯤꯁꯦ ꯌꯥ ꯁꯤꯛꯅꯕ ꯑꯃꯁꯨ ꯎꯏꯌꯦꯕ ꯚꯤꯗꯤꯑꯣ ꯑꯃ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗ ꯌꯥ ꯁꯤꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯂꯦ ꯃꯥꯂꯣꯝ ꯏꯌꯥꯔꯄꯣꯔꯠ ꯂꯥꯏꯟ ꯆꯠꯄ ꯌꯥꯗꯦ ꯀꯣꯟꯅꯔꯒ ꯍꯛ ꯇꯧꯅ ꯇꯧꯔꯒ ꯄꯣꯔꯒ ꯗꯦꯠ ꯆꯠꯄꯁꯨ ꯌꯥꯎꯋꯦ ꯃꯗꯣ ꯁꯣꯁꯥꯏꯇꯤꯅ ꯀꯩꯗꯧꯕ ꯃꯤꯠꯌꯦꯡꯐꯝ ꯅꯨꯡꯉꯥꯏꯇꯦ ꯅꯈꯣꯏꯒꯤ ꯂꯥꯏꯐꯇ ꯌꯦꯡꯁꯤꯟꯕ ꯅꯠꯇꯦꯕ ꯇꯅꯨꯗꯧꯅ ꯇꯧꯕ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯇꯥꯕꯤꯌꯣꯕ ꯈꯨꯗꯝ ꯑꯣꯏꯅ ꯃꯁꯤꯗ ꯅꯈꯣꯏꯅ ꯕꯣꯂꯤꯋꯨꯗꯇ ꯍꯣꯡꯈꯤꯕ ꯈꯣꯠꯈꯤꯕ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯑꯋꯥꯔꯅ ꯄꯨꯊꯣꯔꯤꯕ ꯄꯦꯖꯇꯨ ꯃꯗꯨꯒꯤ ꯑꯦꯃꯤꯟꯗꯣ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯦꯕ ꯑꯩ ꯂꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯦꯕ ꯃꯤꯒꯤꯗꯤ ꯃꯦꯆꯨꯔ ꯂꯦꯚꯦꯜ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯃꯦꯆꯨꯔ ꯂꯦꯚꯦꯜꯗ ꯅꯣꯏ ꯌꯨꯝ ꯄꯥꯜꯂꯣ ꯃꯦꯆꯨꯔ ꯂꯦꯚꯦꯜꯗ ꯅꯣꯏ ꯂꯨꯍꯣꯡꯉꯣ ꯑꯐꯕꯇ ꯈꯜꯂꯒ ꯃꯦꯆꯨꯔꯒꯤ ꯅꯪꯒꯤ ꯁ꯭ꯇꯦꯖ ꯑꯃꯗ ꯅꯣꯏ ꯂꯨꯍꯣꯡꯉꯣ ꯀꯩꯁꯨ ꯀꯩꯝ ꯍꯥꯏꯅꯗꯦꯕ ꯅꯟ ꯃꯅꯤꯄꯨꯔꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯃꯩꯇꯩ ꯅꯨꯄꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯁꯨ ꯂꯩꯌꯦ ꯏꯚꯟ ꯅꯟ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯡ ꯅꯨꯄꯥꯗꯣ ꯃꯩꯇꯩꯗ ꯀꯩꯗꯧꯕ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯇꯧꯗꯅ ꯃꯩꯇꯩꯒꯤꯗꯃꯛꯇ ꯋꯥꯛ ꯇꯧꯖꯕ ꯃꯌꯥꯡ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯌꯥꯅꯤꯡꯈꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯧꯕꯗꯨꯕꯨ ꯃꯗꯣ ꯃꯦꯆꯨꯔ ꯂꯦꯚꯦꯜ ꯀꯧꯋꯦꯕ ꯑꯗꯨꯕꯨ ꯇꯅꯨ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯅ ꯀꯣꯟꯗꯅ ꯈꯣꯠꯇꯅ ꯊꯥꯒꯗꯣꯔꯛꯄꯗꯣ ꯅꯪꯒꯤ ꯐ꯭ꯌꯨꯆꯔꯗ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯅꯠꯇꯦ ꯅꯪꯒꯤ ꯂꯥꯏꯐꯇ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯅꯠꯇꯦꯕ ꯇꯅꯨ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯤꯅꯦꯕ ꯅꯈꯣꯏꯅ ꯌꯥ ꯁꯤꯡꯅꯕ ꯐꯦꯁꯕꯨꯛꯇ ꯀꯣꯟꯅꯕ ꯆꯨꯞꯅꯕ ꯈꯣꯠꯅꯕ ꯑꯦꯚ꯭ꯔꯤꯊꯤꯡ ꯄꯕ꯭ꯂꯤꯛꯇ ꯃꯥꯂꯣꯝꯗ ꯀꯩꯗ ꯔꯦꯁꯇꯨꯔꯦꯟꯗ ꯀꯣꯜꯂꯒ ꯆꯠꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯌꯦꯡꯗꯦ ꯅꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯔꯣꯏꯕ ꯅꯣ ꯋꯥꯟ ꯅꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯗꯤꯛ ꯇꯧꯔꯣꯏ ꯅꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯩꯈꯣꯏꯅ ꯂꯦꯞꯄꯣꯏꯕ ꯑꯩꯈꯣꯏꯅ ꯎꯔꯤꯕꯗꯤ ꯀꯔꯤꯝꯇ ꯅꯠꯇꯦꯕ ꯑꯣ ꯍꯌꯦꯡꯋꯥꯏ ꯁꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄ ꯑꯩꯈꯣꯏꯗ ꯄꯤꯇꯤ ꯐꯥꯎꯋꯦꯕ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯤꯇꯤ ꯐꯥꯎꯋꯦ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯋꯥꯖꯕ ꯐꯥꯎꯋꯦꯕ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯋꯥꯖꯩꯌꯦ ꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯤꯇꯤ ꯐꯥꯎꯋꯦꯅꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯥꯅ ꯀꯣꯟꯖꯗꯅ ꯆꯠꯆꯗꯅ ꯇꯧꯖꯔꯤꯕꯁꯦ ꯑꯐꯕꯇ ꯑꯣꯏꯌꯨ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯍꯜ ꯑꯣꯏꯔꯕ ꯀꯌꯥ ꯅꯪꯒꯤ ꯅꯕꯨꯡ ꯅꯄ꯭ꯋꯥ ꯅꯪꯒꯤ ꯏꯃꯥ ꯏꯕꯦ ꯅꯪꯒꯤ ꯅꯆꯟ ꯅꯆꯦ ꯃꯦꯆꯨꯔ ꯂꯦꯚꯦꯜ ꯀꯌꯥꯗꯗꯤ ꯋꯤꯁ ꯇꯧꯔꯤꯕꯅꯦꯕ ꯇꯅꯨ ꯑꯩ ꯅꯪꯒꯤꯗꯣ ꯀꯥꯏꯅꯒꯅꯣ ꯅꯪ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ ꯑꯐꯕꯗ ꯑꯣꯏꯌꯨ ꯑꯩ ꯍꯥꯏꯔꯤꯁꯤꯅꯦꯕ ꯑꯩ ꯌꯥꯝ ꯁꯤꯟꯁꯤꯌꯔꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯌꯥꯝꯅ ꯄꯤꯛꯄꯅꯦꯕ ꯇꯅꯨ ꯀꯣ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯈꯪꯅꯔꯤꯕꯗꯨꯒꯤ ꯀꯃꯥꯏꯅ ꯈꯪꯅꯔꯛꯏ ꯀꯃꯥꯏꯅ ꯍꯧꯔꯛꯏ ꯅꯪꯅ ꯍꯣꯇꯦꯜꯗꯨꯗ ꯀꯃꯥꯏꯅ ꯇꯧꯏ ꯀꯩ ꯇꯧꯏ ꯑꯦꯚ꯭ꯔꯤꯊꯤꯡ ꯅꯪꯒꯤ ꯑꯆꯦꯠ ꯑꯀꯣꯝ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕꯗ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕꯅꯦꯕ ꯃꯁꯤ ꯀꯥꯎꯒꯅꯣꯕ ꯅꯪ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦꯕ ꯑꯩꯁꯨꯅꯦꯕ ꯅꯣꯏꯁꯨꯅꯦꯕ ꯂꯣꯏꯅꯃꯛꯅꯦꯕ ꯕꯣꯂꯤꯋꯨꯗꯇ ꯍꯣꯡꯈꯤꯕꯗꯨꯗꯤ ꯀꯅꯥꯝ ꯀꯩꯝ ꯉꯥꯡꯅꯗꯦ ꯌꯥꯔꯦꯅ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯑꯋꯥꯔꯅ ꯊꯥꯒꯠꯂꯦꯕ ꯃꯗꯨ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯀꯔꯤꯅꯣꯕ ngasi maitai nupi kaya ama maitai nupaga divorce tauba maitai jati masenda bawa jati phuru masenda bawa divorce tauba bawa da atoba jati da mayum palaga nungai ne legi ba yawe maitai nupada yum pale wari aseng mani PIC toba yaje thesis toba yaje mani makuna mauna lai to braina sana dre divorce tauga ma atopa Kerala da mayum pale ba do magi nupadu di mane PIC toba makata ba line sa thabo du di support toba gi macha ani poktana nungai ne leba yawe ba अफबसु यावगनी फत्तबसु यावगनीबा तोबो ngasi khangnariba mature level da Bollywood to hongi boy sanu amasu oisanu ba pe pa moko angang masagi relationship natteba
angang masasingin nyo nga ki kona ba nga ki chup na ba nga ki ya sik na ba nga ki hak tong na ba nga ga phaigan do thangalaga dance tawin na ba do madugi mature level adugi relationship tani natti dana so manipur awal kitang khanbiyo ba loina magyai ai nai sini tanu ki wa na te ba maitei japan gera any nakoy lesabi ay nang tatana haisya lesay nga da haksang pito kano lesay nga permanent oy di pawa nakoy gi relationship to ka hen expose to kano haiba neba masi akoy appeal neba nakoy da nabung napa gi appeal neba maitei gi mabung mapa kaya na tanu nang wanda pakali se nangi para di ne payeba ngasi manung mapan nai da hai gini ay waisa na gini nangi manung gi mapano suno manung isina o suno mapangi isina o suno ay waisa na bigin nangi damagta karam background da nangi auzi lagi ba nangi fisher do nangi apa ma da makoi na kari mata thing manate nabung na pa na nangi da magtawabi ba nangi da magtawabi ba manam din nang sia mature level yogri nang sia pharaga di phani ko phatraga di ya ba do nangi nabung na pa do kanga ba in thok pa nga moi ba nang na dinga se society in thoi ba noi na ipun silepi ka da ba natin nang na society ki nabung na pa kaya ba nang usita na ngang ba do madugi ni ba sawri se मैम लैब से तो बिरा मोसी पुनः मक्तंगांगे बतनु की वाफन नते बा मया मा सावी से कई गिनो आई वाई के मिलोई बा खुदी मांगने डॉलर सारगा लेबा थबक लेकाई की थौथोक थौथोक दा अमत यावदबा मया फंबा यावदबा इमुंग अमा लेयेबा मागी मयुंग दा नोंमै ना कापसलागा दी कई हाइरे ले कई